THIYAM KONJIN DAGI TAKHELLAMBAM MANORANJAN BU KUKI KHULAI PAIBA SHINGNA HATKHIBAGA MARI LEINANA Manipur Pumbada Chatthariba Pung Nifunipani General Strike na Bishnupur District Tasu Chaona Mami Takhi General Strike asina maram oiraga district asige maru oiba kaitel sing Nambol kaitel oinam kaitel Bishnupur kaitel Ningthaukhom Moirang amadi kumbi kaitel sing thong lanake lenga ke office kana bagi chang nemke lambida passenger puba gari chenikide amaromda general strike asibu saugatuna oinam bazar da oinam maira paibi apun balukna sinduna ngarang wakat khongjang changsingkre khongjang adu kamari leinana oinam apunba maira paibi loke secretary CH angobina hai hauzik thokliba irang asina maram oiraga miyam kham thengna wanare thokliba irang asige warushin puraktuna hanagum ing tapa lamdam ama oiraknaba center amadi state lengang na hotnagadabani haina mahakna makhata ki KUKI na maitay singda landarak libas na maram oiraga ngaktuna kaptuna halamba asigi matangda inthale paga tawriba bal asida oina maira paibi apun balup na susaugasari karigida magtano masi lephali base ban tawri base ngasi aikoigi nomagi sudana nomdana sajariba yensang na piyolaga tukan phamjaraga amadi nga sak yolaga amadi pharuraga khudingmak hona zaduna nomagi sara tanjariba aikoi punamangna sintha lepaga ngasi ban saugatana lairiba se kari marangino haibase india lengangna amadi manipur lengangna khanthaba matam jaure aikoi hojik santi pame hanjal hanjana su hairi lauri aikoi santi pame asdagi henba atai leite aikoi amuktang ningkha tamna santi oina hanagumna amuktang gi lehenbiyo haibase masi hanna hanna media gi thongda haijari